Chief Minister Nongthombam Birena New Delhi da pangthokiba BJP na laingakpa state singi Chief Minister Singh amadi Deputy Chief Minister Singh ki oiba mifam amada saruk yarubagi matangda mahaki X handle account da thagalakraba matungda Congress ki General Secretary in Charge Communications Jairam Ramesh na CM Birenga PM Modi ga tongana unaduna Manipur da haukiba kumjali singani ga supna kolumdoi gi me ahumdagi haurakiba irang asigi matangda wari sararam labra haiba wahang hanglakli Jairam Ramesh na mahaki X handle account da PM Modi na chair lauduna pangthokiba mifam ani da saruk yaruba Manipur gi CM Birenga PM Modi ga unaduna Manipur gi irang asi loisinanaba wari saramlabra amadi Manipur da lakpinaba bartan tauramlabra haibasi Manipur miyam gi wahangne haina fongdorakli Panba yabati Niti Ayog Governing Council gi mapan suba mifamda India bu chawkhat pelamdam ama oihanana bu hotnabada tongan ba mafamda thengnariba awaba singa sigi matangda khana nainakhi mifam aduda Prime Minister Narendra Modi na khungangdagi hauraga lairaba leitaba leibak ama oihanana ba pandam thamli haibagi matangda khana nainakhibani Megi tang ahumdagi hauduna kuki narco terrorist singna apunba Manipur gi ngamkhaidagi machet ama faktuna tokhaiba lam ama semnana ba chatharakliba lanfamda iraiba ki ngamkhai kannana bo honabada ingkumjali singani ga supna kulumdoi gi jun gi tang tarada singda kadangban gi lanfamda thawaina pontha pikhraba athauba Saikhom Sanjit Kumar alias Subol gi chahi gi kumon firoi gi thauram ngasi pangthokre Laikhiraba Subon Uripok Achom Laikai dagi Saikhom Rocket amadi Saikhom Purnimasi anigi machanupa ahalni ngasi gi thorom aduda Laikhirabagi thawaina taibang mapugi laikolda ingna chikna leijarunaba taibang semba mapugi mafamda thongni jakhibaga loinana maikai kaya dagi lakhiba mioicha kayana mitlo piranga loinana hailai katuna yaifa thongni jakhi ai sam x ami oina ai thawaina potha pidabsu ai pijagani madugi dawta ai ready de lejari atuga miyam gi thabak chu haji ai sai hele tawya ba chu kana tawri honeban siemna tawpata chu ai thawai hakchang jauna ai puchibu kathokpata ai harengba leite atuga tawya ba ai chu loi tawani jenim sachu blood donation ani ra pigre kana na chuma pire mamang de chu pigre ai gi ngamjaba atuga ai na pamjari basi ai gi kari gumba ai ne lekhi da thoga chu ai gi dead body sia ai jenim sa body tan to thokani kana gumba mamitang ba kidney fail oiraba heart ki problem leiraba organ failure bachinda ai gi hakchang thina kana go khare gi khudung chaba phangani hari gadi madu phago ai pithokani hana aina ai gi phungning da lepaga ai miyam su hana su lok thokchakra ji su lok thokchari ajun thabak thawai taw ko punamakta semna to ko da su thawai hakchang yauna ai mateng pangbang pa aina pangdena khana jagni thank you Israel na khudum chanduna lairiba khungang Golan Heights da ngarang masing yamlaba rocket na landarakpada angang yauna miyoi tarani thoi lekhidre Israeli official sing na phongdorakpada Lebanon dagi Israeli territory fauduna projectile kunthrarom na landarakhibani hairaduna lan asi Iran na saugatpa lalhaulu Lebanese militant group Hezbollah da maral siri haukiba chahi gi kumjali singani ge supna kolumdoi gi October gi tang taret ki matungda khwaidagi sathina landarakpa ama oiri hairi adubu nakal amaromda Israel na maral siri ba lalahulup asinadi rocket sing adu makhoina kapsin banate haina sengdokre rocket na landarak miyoi kaya hatkibagi laman khumduna ngasi ayuk Israel na Hezbollah gi mathakta nongthakta gi amuk hanna landakre Myanmar ki Prime Minister Senior General Min Aung Hlaing ga National Security Advisor Ajit Doval ga unaduna ngamkhai gi paringda ingchikpa puraknabagi matangda khanakre Myanmar gi laingakna charaiba newspaper amana wafam asi phongdorakhibani State Administration Council ki Chairman Aung Hlaing na Ajit Doval ga mahaki office ta haukiba July 13 ta unakhibani Unakiba aduda leibak anigi marup mapang oibaki mari Myanmar gi political progress amadi leibak anigi ngamkhai paringda ingchikpa hanjilaknanaba free and fair oiba mikhal oihanabagi matangda khananaina khi hairi India amadi Myanmar gi ngamkhai asi Mizoram Manipur Nagaland amadi Arunachal Pradesh fauduna kilometer listing amaga chatrukni fuhumdoi punna laiminari bani President Draupadi Murmu na tongan be state singi governor nauna appoint tawkhre Hauzik Sikkim gi Governor Oriba Lakshman Prasad Acharya bu Assam gi nauna Governor appoint tawkhibaga loinana Manipur gi Additional Charge Governor oina appoint tawkhre Maharashtra Assembly gi Speaker oiramba Haribhau Kishan Rao Begde Rajasthan gi Governor oina appoint tawkhre Tripura ki former Deputy Chief Minister Jishnudev Verma bu Telangana gi Governor oina appoint tawkhre
Rajasthan की former Rajya Sabha MP Om Prakash Mathur bu Sikkim की governor oina appoint tawkhre. Former Union Minister Santosh Kumar Gangwar bu Jharkhand की amadi Assam की former Lok Sabha MP Ramen Deka bu Chhattisgarh की governor oina appoint tawkhre. Former Karnataka Minister C.S. Vijay Shankar bu Meghalaya की governor oina appoint tawkhre. Assam की हौजी गवर्नर ओरिबा गुलाब चांद कतारिया बु पंजाब की गवर्नर ओइना अपॉइंट तौखिबदा नतना चंडीगढ़ की यूनियन टेरिटरी की एडिशनल चार्ज ओइना हापख्रे. फॉर्मर IAS ऑफिसर के कैलाश नाथन Security Force na ching amadi tamgi chingningai oiba mafam singda thiba humba ki thabak chathabada lona thingkraba tongan ba lalahulup ki member kaya ama fagat pangam khre haina Manipur Police Control Room dagi thadorakpa chirol amana khangalakli. Chirol asigi matung ina ngarang July 18 ta lona thingkraba lalahulup KCP taibang ngan ba ki active cadre ama Kakching District ki Tezpur IVR dagi fagat pangam khre. Mahaki maming Haikruzam Somojit Singh alias Ningthau Chahi Kuntrani mahak miyamdagi sel khaibada chenaba miyoi ni hairi. Nakal amaromda haukiba July 13 ta India lenga ka peace agreement taunariba lalahulup UNLF panbai ki kadar mari chingmairong dagi fagat pangam khre hairi. Faraba sing adudi thaunauzam Gopen Singh chahi kuntra mari naurem ningthaurem ba chahi kunmanga arambam tom maitai chahi kuntra manga amadi Laistram Dosni Kumar chahi kungani pani. Faraba miyoi mari asi nomai kapsin bagi thaudok amada chenabada natana nupi oibagi ikai furuk nang hanbada chenaba miyoi singni haina cherol asina makha tarakli. Prime Minister Narendra Modi na chair lauduna ngarang numidang New Delhi da pangthokiba Chief Ministers Conclave ta Manipur gi Chief Minister Nongthombam Biren su saruk yakre. Chief Minister Nongthombam Biren na party gi ideology ngakna hanba laitana Manipur miyam gi damak to hotnari haiba wafam ha ke social media da post thagalakhi. Leibak asigi tongan ba Chief Minister Singh amadi Deputy Chief Minister Singh ki oiba mifam aduda Prime Minister Narendra Modi, BJP ki Chief JP Nadda, Home Minister Amit Shah amadi Senior BJP Luchingba Singh na saruk yakhi. Mifam aduda PM na tongan ba Hiram Singh gi matang da wa ngangki. PM Modi na mahaki social media post amada thagalakhibada afaba laingaklon ama semnabagi damak party na lepalaitana hotnaduna miyam gi apamba thunganna ba hotnari haina phongdorakli.